Churachandpur district ki manung channa khumuzamba maitai laikai dalaiba naurem ibomchagi mathol mari wangba yumbo mapangal kanba bomb sizinaduna thugai khibagi video ama social media platform singda viral oirakhibadagi ibomchana Imphal police station da zero FIR case ama laukhatpiyo haina wakatlakhre haide complainant oiriba ibomchana mahaki wakacherol aduda mahaki yumbo bomb sizinaduna thugai khre haibagi video ama Thasigi Kungamathoi Tengnare. Mahaki Yumasi Tugaidringai Mamanga Masung Tugairaba Matungi photo singa Kwanana, Waka Cheroladu police station Kihaide. Waka Cheroladuda viral chat kiba visual aduda Yum Tugaiba Matamda, Paitelol Ngangba Mioy Adu Masakhange. Mioy Adu Bulalenda Laiba, Gilajam Allies Junior James Chahi Kungataret Apok Pagiming, Dolethang Baifai Kawihaina Waka Cherol Aduda Pale. Supreme Court na state asida thokliba irang asiga mari lainana pi kiba direction amada state asigi miyoi shingi punsi amadi lanthum nga kadabani haiba adugi matung inna mahaki yumbu mapangal kanba bomb season aduna thugaibada chenaba miyoi shingi mathakta logi oiba thabak sing laukhatpiyo mahaki yum adu Churachandpur police station dagi supnatagi kilometer ama aduga SP office dagi kilometer ani lapna laiba mafam ni haina sho cherol aduna palli haina pawasina makhatare